ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯂꯒ ꯆꯪꯂꯛꯄꯒꯤ ꯁꯥꯎꯝꯗ ꯔꯤꯁꯤ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯦꯟꯖꯦꯂꯤꯅꯥ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯇꯨ ꯊꯥꯜꯂꯒ ꯔꯤꯁꯤꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯇꯝꯅ ꯂꯥꯛꯂꯒ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯅ ꯐꯝꯂꯒ ꯃꯁꯥ ꯄꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ, "ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪ ꯃꯐꯝꯁꯤꯗ? ꯑꯩ ꯌꯨꯝꯗ ꯍꯟꯗꯤ, ꯑꯩꯒꯤ ꯋꯥꯇꯣ ꯃꯪ ꯐꯠꯇꯕ ꯃꯪꯕ꯭ꯔꯥ?" ꯄꯥꯈꯠ ꯆꯥꯎꯕꯤ ꯃꯇꯧꯅꯤ, ꯌꯥꯝ ꯍꯩꯅ ꯁꯥꯟꯅꯕ ꯗ꯭ꯔꯃꯥꯅꯤ꯫ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯗꯣ ꯐꯤꯜꯝꯗꯒ ꯑꯣꯏꯔꯝꯂꯗꯤ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯑꯦꯋꯥꯔꯗ ꯐꯥꯎꯕ ꯂꯧꯔꯝꯕ ꯌꯥꯏ꯫ ꯃꯇꯧꯗꯨ ꯈꯪꯂꯕ ꯔꯤꯁꯤꯅꯤ ꯃꯥꯒꯤ ꯃꯊꯕꯥꯛ ꯃꯄꯥꯗ ꯊꯝꯂꯤꯕ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯂꯒ ꯑꯦꯟꯖꯦꯂꯤꯅꯥꯗ ꯏꯔꯥꯡ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯃꯃꯥꯏꯗꯣ ꯈꯖꯛ ꯅꯛꯁꯤꯜꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯤ ꯃꯥꯗꯤ ꯍꯔꯥꯎꯕꯒ ꯄꯥꯈꯠꯄꯒ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ, ꯃꯃꯤꯠꯇꯣ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯔꯤꯁꯤ ꯆꯤꯝꯕꯥꯜ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯎꯁꯤꯠꯇꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨ ꯅꯣꯛꯏ꯫ "ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯅꯪ ꯇꯨꯝꯗꯅ ꯑꯩꯒꯤ ꯀꯥ ꯃꯅꯥꯛꯁꯤ ꯂꯩꯔꯤꯁꯦ, ꯃꯁꯤꯒꯤ ꯃꯔꯝ ꯀꯩꯅꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯁꯠ ꯄꯥꯡꯂꯛꯏ꯫ ꯈꯖꯤꯛ ꯊꯣꯛꯄ ꯃꯃꯥꯏꯗꯨ ꯍꯟꯗꯣꯛꯇ ꯔꯤꯁꯤ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯏꯔꯥꯡ ꯆꯦꯟꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯑꯦꯟꯖꯦꯂꯤꯅꯥꯅ ꯔꯤꯁꯤꯒꯤ ꯅꯥꯛꯇꯒꯤ ꯈꯪꯍꯟ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯂꯒ ꯔꯤꯁꯤ, "ꯍꯌꯦꯡ ꯊꯕꯛ ꯌꯥꯝꯃꯤ, ꯊꯣꯛꯈ꯭ꯔꯣ꯫ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯡꯁꯥꯗ ꯆꯣꯡꯁꯜꯂꯒ ꯁꯥꯍꯤꯡ ꯆꯥꯕ ꯇꯝꯊꯤꯕ ꯃꯤꯁꯛꯇꯣ ꯎꯍꯜꯂꯛꯀꯅꯨ." ꯑꯦꯟꯖꯦꯂꯤꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗ ꯊꯨꯅꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯣ ꯔꯤꯁꯤ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨ ꯌꯥꯗ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤ꯫ ꯎꯔꯛꯏ ꯑꯃꯨꯛꯁꯨ ꯌꯥꯏꯁꯅꯥꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ꯫ ꯃꯥꯕꯨ ꯌꯦꯡꯂꯒ ꯅꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯆꯤꯟꯗꯁꯨ ꯍꯥꯏꯖꯩ, "ꯀꯔꯝꯕ ꯑꯅꯛꯄ ꯎꯄꯥꯜꯗꯅꯣ ꯃꯍꯨ ꯆꯦꯟꯕꯤ ꯎꯔꯤ ꯅꯪꯅ ꯌꯦꯠꯂꯤꯁꯦ?" ꯑꯌꯨꯛ ꯑꯉꯟꯕꯅꯤ, ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤ꯫ ꯒꯣꯕꯤꯟꯗꯥꯁꯅ ꯃꯌꯨꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯣ ꯔꯤꯁꯤ ꯃꯥꯒꯤ ꯕꯦꯜꯀꯅꯤꯗꯒꯤ ꯎꯏ꯫ ꯃꯈꯥꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒ ꯑꯣꯟꯁꯤꯟꯅꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯇꯧꯔꯤ꯫ ꯃꯈꯥꯗ ꯔꯤꯁꯤꯗꯣ ꯄ꯭ꯔꯄ ꯀꯨꯝꯈ꯭ꯔꯦ꯫ ꯆꯥꯎꯈ꯭ꯔꯕ ꯃꯌꯥꯏ ꯀꯥꯗꯨꯗ ꯊꯦꯡꯅꯩ ꯃꯄꯥ ꯃꯆꯥꯗꯣ, ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯌꯦꯛꯅꯕꯒꯨꯝ ꯌꯦꯡꯅꯩ꯫ ꯒꯣꯕꯤꯟꯗꯥꯁꯅ ꯔꯤꯁꯤꯗ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯦꯄꯔꯗ ꯀꯝꯄꯅꯤꯒꯤ ꯋꯥꯐꯝ." ꯔꯤꯁꯤꯅ ꯐꯠꯊꯠꯂꯤ, "ꯃꯗꯨ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ, ꯑꯩꯅ ꯊꯣꯛꯍꯜꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ꯫ ꯑꯩꯒꯤ ꯑꯣꯐꯤꯁꯅꯤ, ꯑꯩꯅ ꯍꯦꯟꯗꯜ ꯇꯧꯅꯤ, ꯑꯩꯅ ꯁꯣꯜꯕ ꯇꯧꯒꯅꯤ, ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯅ ꯄꯨꯅꯤ꯫ ꯄꯦꯄꯔꯗ ꯍꯥꯞꯂꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ, ꯀꯔꯤ ꯃꯊꯧ ꯂꯩꯗꯅ ꯍꯥꯞꯂꯤꯕ? ꯃꯄꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯦꯞꯄꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯛꯇꯣ ꯅꯪꯅ ꯇꯧꯔꯤꯗꯨꯒꯤ ꯃꯔꯝ ꯀꯩꯅꯣ?" ꯔꯤꯁꯤ ꯊꯧꯁꯥꯗꯅ ꯍꯥꯏꯔꯤ, "ꯑꯃꯝꯕ ꯃꯔꯛꯇ ꯑꯃꯨꯕ ꯃꯥꯏꯈꯨꯝ ꯎꯞꯄꯒ ꯑꯩꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯔꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥꯅꯣ ꯊꯤꯕꯗ ꯃꯥꯏꯈꯨꯝ ꯎꯞꯂꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯈꯔꯗꯤ ꯆꯩꯅꯥ ꯐꯪꯕ ꯇꯥꯕ." ꯒꯣꯕꯤꯟꯗꯥꯁꯇꯣ ꯅꯣꯛꯏ, "ꯃꯥꯏꯁꯟ, ꯆꯥꯎꯔꯕ ꯀꯝꯄꯅꯤꯁꯦ ꯅꯈꯨꯠꯇ ꯁꯤꯟꯅꯔꯤꯕ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯇꯣꯞ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯛꯅꯕ ꯀꯣꯛ ꯊꯥꯗꯧ꯫ ꯃꯥꯡꯈ꯭ꯔꯕ ꯅꯪꯕꯨ ꯃꯤꯡꯆꯠ ꯊꯤꯍꯜꯂꯝꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯨꯒꯤ ꯊꯧꯗꯣꯛꯇ ꯅꯪ ꯅꯊꯧ ꯑꯃ ꯑꯣꯏꯅ ꯇꯧꯔꯤꯗꯨꯕꯨ ꯂꯦꯞꯄꯨ." ꯔꯤꯁꯤꯁꯨ ꯅꯣꯛꯏ, "ꯍꯨꯔꯥꯟꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯤ, ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ꯫ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯅꯪ ꯅꯁꯥꯁꯨ ꯌꯥꯎꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯑꯃꯣꯠꯄ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯂꯤ ꯅꯠꯇ꯭ꯔꯣ?" ꯒꯣꯕꯤꯟꯗꯥꯁ ꯈꯣꯟꯒꯠꯂꯞꯅ, "ꯍꯩ, ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ? ꯕꯕꯥ, ꯅꯆꯥꯕꯨ ꯃꯄꯥ ꯍꯥꯠꯄ ꯃꯤꯁꯛ ꯑꯣꯏꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯇꯨꯀꯠꯆꯩ, ꯏꯄꯥꯅꯤ ꯍꯥꯏꯅꯤꯡꯗꯦ, ꯀꯧꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯆꯠꯀꯦ ꯍꯥꯏꯔꯕ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯕꯅ ꯐꯅꯤ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ." "ꯁꯅꯥ!" ꯃꯕꯣꯛ ꯚꯥꯅꯨꯅꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏꯔꯛꯂꯤꯕꯗꯣ꯫ ꯔꯤꯁꯤꯅ ꯃꯄꯥꯗ ꯁꯥꯎꯕꯒꯤ ꯃꯔꯝꯗꯤ ꯑꯄꯤꯛꯄ ꯃꯔꯝꯅꯤ꯫ ꯃꯄꯥꯒꯤ ꯑꯅꯤ ꯂꯣꯡꯕ ꯁꯛꯂꯣꯟꯗꯤ ꯈꯪꯕ ꯅꯠꯇꯦ, ꯇ꯭ꯔꯥꯐꯤꯀꯤꯡꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯣ ꯔꯤꯁꯤ ꯈꯪꯗ꯭ꯔꯤ꯫ ꯚꯥꯅꯨꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ, "ꯀꯩꯒꯤꯅꯣ ꯏꯁꯨꯅ ꯁꯥꯎꯔꯤꯕ?" ꯔꯤꯁꯤ ꯃꯄꯥꯗ ꯌꯦꯡꯂꯒ, "ꯁꯥꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯃꯐꯝꯁꯦ. ꯌꯨꯝꯁꯦ ꯃꯩ ꯆꯥꯛꯅꯕ ꯃꯩ ꯆꯨꯒꯅꯨ. ꯅꯪꯒꯤ ꯅꯨꯡꯉꯥꯏꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯣ. ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ ꯑꯃ ꯄꯜꯂꯛꯄꯗ ꯌꯨꯝ ꯅꯤꯡꯁꯤꯡꯕ꯭ꯔꯥ?
Hospital nang kari mari leni. Aigi thabakta nang kuthing jalakano. Govindas na khon kalapna. Adudi Angelina kanano. Hospital gi Angelina gana kari mari leni. Imung sige Angelina gana kari mari leni riba. Rishi mapada makhuthilaga. Isa khangdaba video footage ama social media da thadoklaga. Miyam da ibulana uhalaga Angelina kanano hangkano. Ma aigi mari leni de. Wa thok tu gi damaktane. Aine mabo izat kaliba. Aine tumi lereso magi izat ki damaktane. Wafam do hanjin hanjin ningsing halaga. Yumsiga magi mari hena chasinda ma torokladi. Rishi fate agano. Magi thaudang ni dang kaure. Kaude. Chawro mating le. Aige company se chawkhatpada magi thaudang chawna le. But there is something secret behind her. Wado hairam naga Rishi mapada mamit khani yingi. Wahaido Angelina sutai. Ngarang dengi mayum handri maso. Rishi bo mana suki mati pamani. Mabu chingna kibado nungai zade. Rishi di kada kakatkre. Lehori mayam do tumin tumin. Stair dagi mamai lek thorok tun hairami. Nauba. Sir. Roshalo. Funny sir. Lucas Rishi wado ilaga mapan thokre. Atay angang ama ani so inaki. Lehori bahai babo Govindas Banu Angelina ni. Banu sofado da changsilaga fami. Machano pada yenglaga haire. Nangi thabak sa karino. Govindas na. Hanjin hanjin haikre. Wafam da. Hanjin hanjin hanglano na. Ima bo wayam ngangan gano. Nangi lam chato ima su yaning de. Govindas do thoksada khumai. Aigi lam chato yaning riba. Aigi sin famni. Thadok payane. Ning thongde aini orise. Asuk nungai ba sangsar do dagi aina pikraba imungsida pamne haraga thadokadab natte. Govin nangna chamadi nangi nupi nusiba khangdabra. Hanubi pamjaba na sunupa lerisidi nungai na lei. Aduga aigi chap yungba lambisida thatlaga thingba thamlakpa khuding aigi mayok ding sinba misak khudimakto ayi namani ichaso imungso. Akon bagi wai simadi makhol thokki de haibada. Hariba mahak khaktana tabani. Manakta famliba misaktuna faw taba ngamloi. Nungtilgi pung ani khara helakpa dwainani. Rihanna ga Grisiga do cafe amada chapot chari. Grisiga Lucas kaso tanjaduda cafe dogi manungda changlei. Changlang ido ubada Grisina Rihanna dairi. Wah, Rihanna, asin hangi do natro. Rihanna sumatong fat on thok laga yingi. As, masa ipa aphaza kaine. Bilen gi nature chen maduni. Wah kaina, kari effect no nang na happy sina. Grisina Rishi da mitfam hongda yingli. Asini nupa asing mahaido. Ay ngawri haiba. Akoy ta moy laptop ta moy company ngi meeting tawbagi adagi project anawba mayamgi wata thok tasin tawba mayamgi group photo mayam yawrami haiba. Adudani asinu pasina hekta mayamdagi lapchlangaga uba. Khupazamni ay ngawrabani haiba. Rihanna amuk mamaydo onthok lagi yingi. Makoy na family madugi hek maningdagi Risina famlak libado. Mamay doso Grisiga di mayok na famlay. Rihanna gina hek matungdani. Rihanna tapna. Phadi phasaido ki nahangi saptradadi. Rishina. Nauba, be careful. Lucas na upliba amuba machugi sunglass tugi marumda. Cafe manungda lariba mi mayamdo amuktang round ying tu'i. Miding do kanam tu ubanate. Sum ying lakpada Gracie da hek tarore. Lucas ulam ba sunglass do fat law thok laga yingi. Gracie sa uraduna sukto ibit na. Grisina. Masi belandri man ba sa hek tiyawri. Risi Lucas da ying laga tap nairi. Matangi thang na marum sida jango. Lucas hagot kre. Risi matantani famawri ba. Gracie tanjado lauraga Risi bo tumina photo nami. Risi da focus tamlaga kapani. Tung da family bi lainagi mamay na chip ama yaukre. Photo da. Khang manate Gracie na so Risi ka khalaga kapani. Tung da tari mami do kanjilude. Lainani haibaso khangde. Yingsilu da banara.
ꯃꯃꯥꯟꯅꯕꯤꯅꯤ ꯑꯗꯨꯕꯨ ꯑꯃꯅ ꯑꯃ ꯎꯅꯗ꯭ꯔꯦ꯫ ꯁꯣꯝꯗ ꯂꯣꯌꯨꯝꯕꯒ ꯂꯩꯅꯥꯒꯁꯨ ꯑꯆꯥꯄꯣꯠ ꯆꯥꯔꯤ꯫ ꯑꯃꯅ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯅꯗꯦ꯫ ꯔꯤꯁꯤꯗꯤ ꯃꯐꯝꯗꯨꯗ ꯌꯦꯛꯅꯕ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯂꯣꯌꯨꯝꯕꯅ ꯄꯥꯔꯤꯇꯣꯟꯗꯣ ꯕꯣꯔꯗꯤꯡꯗ ꯊꯝꯅꯕ ꯇꯧꯁꯦ꯫ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯥ, ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯍꯦꯛꯇ ꯀꯥꯎꯕ꯭ꯔꯣ? ꯑꯩꯕꯨ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯟꯒꯅꯨ꯫ ꯑꯗꯨꯒ ꯃꯇꯥꯡꯅ ꯃꯇꯝꯅ ꯋꯥ ꯉꯥꯡꯕꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯈꯔꯁꯨ ꯍꯥꯏꯈ꯭ꯔꯁꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤ꯫ ꯂꯩꯅꯥ ꯃꯥꯅ ꯉꯝꯅꯕ ꯇꯧꯖꯩ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯂꯒ ꯑꯗꯨꯃꯛꯂꯦ꯫ ꯃꯤꯒꯤ ꯃꯇꯦꯡ ꯑꯃꯐꯥꯎ ꯂꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯏꯃꯨꯡꯁꯤꯕꯨ ꯀꯔꯤꯗ ꯁꯣꯏꯒꯗꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯄꯗꯤ ꯂꯣꯌꯨꯝꯕꯒꯤ ꯏꯃꯨꯡꯅꯤ꯫ ꯂꯩꯅꯥꯅ ꯌꯥꯗꯕ ꯃꯌꯥꯝꯁꯤꯅ ꯂꯣꯌꯨꯝꯕꯁꯨ ꯀꯥ ꯍꯦꯟꯅ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯅꯝꯐꯨꯗ ꯆꯩꯗꯨꯅ ꯇꯧꯕꯅ ꯑꯅꯝꯕꯅꯤ꯫ ꯂꯩꯅꯥꯅ ꯇꯞꯅ ꯍꯥꯏꯔꯦ, ꯍꯣꯏ, ꯇꯥꯃꯣ ꯂꯣꯌꯨꯝꯕꯅ ꯂꯣꯏꯅ ꯇꯧꯕꯤꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯅ ꯏꯟꯊꯣꯛꯄꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯃꯗꯨꯅꯅꯦ ꯀꯣꯟꯅꯒꯤ ꯋꯥ꯫ ꯍꯣꯏ ꯍꯥꯏꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯅꯤꯡꯉꯤ꯫ ꯂꯩꯅꯥ, ꯅꯪ ꯏꯀꯣꯝ ꯀꯣꯝꯅ ꯂꯩꯊꯣꯛꯀꯅꯨ꯫ ꯑꯩ ꯄꯥꯈꯠꯄꯈꯛ ꯅꯠꯇꯅ ꯑꯀꯤꯕꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯂꯩꯅꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯇꯨꯃꯤꯟꯅ ꯂꯩ ꯂꯩꯅꯥꯗꯣ꯫ ꯂꯣꯌꯨꯝꯕꯅ ꯉꯔꯥꯡꯁꯨ ꯊꯣꯡ ꯊꯤꯜꯂꯒ ꯀꯧꯏ ꯍꯥꯏ꯫ ꯅꯪ ꯃꯗꯨꯒꯤ ꯄꯥꯎ ꯑꯩꯉꯣꯟꯗ ꯇꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯄꯥꯔꯤꯇꯣꯟꯒꯤ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯗꯕ ꯑꯃꯨꯛ ꯇꯧꯔꯦ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇ ꯆꯨꯔꯒ ꯂꯩꯈ꯭ꯔꯗꯤ ꯍꯦꯟꯅ ꯋꯥꯅꯤ꯫ ꯂꯩꯅꯥ, ꯅꯪ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯩ ꯕꯕꯥꯒꯤ ꯌꯨꯝꯗ ꯍꯜꯂꯁꯤꯔ ꯈꯜꯂꯤ꯫ ꯑꯕꯣꯛꯀ ꯄꯨꯟꯅ ꯏꯗꯣꯝꯆꯥ ꯈꯣꯏꯒ ꯂꯩꯔꯨꯔꯒꯦ ꯃꯇꯝ ꯈꯔ ꯑꯥꯗ꯫ ꯂꯣꯌꯨꯝꯕ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯔꯤ, ꯃꯗꯨ ꯌꯥꯔꯣꯏ ꯂꯩꯅꯥ꯫ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯃꯔꯛ ꯐꯠꯇ ꯆꯤꯜꯂꯛꯏ ꯔꯤꯁꯤꯅ꯫ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯌꯥꯝ ꯀꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯗꯤ ꯂꯩꯅꯥꯗꯅꯤ꯫ ꯅꯪꯁꯤ ꯅꯨꯄꯥ ꯀꯣꯏꯕ ꯍꯩꯕ꯭ꯔꯣ? ꯋꯥꯍꯪꯗꯨꯒ ꯈꯣꯟꯗꯥꯗꯨꯗ ꯃꯁꯛ ꯎꯗ꯭ꯔꯁꯨ ꯐꯨꯠꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯂꯩꯅꯥ ꯔꯤꯁꯤ ꯑꯣꯏꯔꯝꯕꯗꯨꯗ ꯏ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯥꯁꯨ ꯍꯦꯛꯇ ꯀꯥꯛꯁꯤꯜꯂꯤ, ꯁꯠ ꯈꯨꯝꯃꯤ꯫ ꯅꯪ ꯆꯥꯛꯄ꯭ꯔꯣ? ꯆꯥꯛꯆꯧ, ꯀꯣꯏꯕ ꯐꯪꯗꯕ ꯅꯪꯗꯤ꯫ ꯑꯩꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯁꯦ ꯎꯔꯒ ꯅꯪ ꯌꯥꯝ ꯆꯥꯛꯂꯕꯅꯦ꯫ ꯂꯣꯌꯨꯝꯕ ꯂꯩꯅꯥꯗ ꯉꯛꯂꯛ ꯌꯦꯡꯉꯤ꯫ ꯀꯔꯦꯝꯅ ꯆꯠꯂꯤ ꯂꯩꯅꯥꯁꯨ ꯍꯦꯛꯇ꯫ ꯔꯤꯁꯤꯅ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯅꯤꯡꯉꯩꯁꯦ ꯀꯩꯒꯤꯅꯣ? ꯅꯆꯤꯟꯗ ꯈꯨꯝꯃꯛꯀꯅꯣ꯫ ꯂꯩꯅꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯔꯤ? ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯗꯣꯏꯕ? ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝꯁꯤꯗ ꯅꯊꯧ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯤꯔꯒ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯂꯣꯌꯨꯝꯕꯅ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯍꯥꯏꯗꯧꯕ ꯂꯩꯇ꯭ꯔꯗꯤ ꯑꯍꯥꯡꯕ ꯃꯐꯝ ꯌꯥꯝ ꯂꯩꯕꯅꯦ, ꯑꯁꯤꯗ ꯐꯖꯅ ꯐꯝꯕꯤꯔꯣ꯫ ꯔꯤꯁꯤ ꯅꯣꯛꯂꯒ ꯅꯪ ꯋꯥ ꯉꯥꯡꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯄꯤꯁꯤꯗꯅꯤ, ꯑꯩꯒꯤ ꯐꯨꯔꯤꯠ ꯃꯠꯄ ꯅꯨꯄꯤꯁꯤꯗ꯫ ꯅꯪꯒꯤ ꯐꯨꯔꯤꯠ ꯆꯥꯎꯊꯣꯛ ꯆꯥꯎꯕꯗꯣ ꯑꯩꯗꯤ ꯀꯩ ꯀꯥꯟꯗꯅ ꯃꯠꯇꯣꯏꯕ? ꯈꯣꯡꯕꯥꯟꯗ ꯆꯠꯂꯣ, ꯈꯨꯜꯂꯨꯆꯣ꯫ ꯔꯤꯁꯤꯅ ꯆꯠꯈ꯭ꯔꯣ ꯅꯪ, ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯨꯏ ꯂꯩꯔꯅꯨ, ꯃꯇꯨꯡꯗ ꯑꯩꯕꯨꯁꯨ ꯊꯦꯡꯅꯍꯜꯂꯛꯀꯅꯨ꯫ ꯂꯣꯌꯨꯝꯕꯅ ꯀꯩꯅꯣ ꯁꯣꯝ ꯄꯥꯝꯕꯤꯔꯤꯁꯤꯕꯣ? ꯑꯩ ꯑꯃ ꯌꯥꯎꯔꯤꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯔꯤꯁꯤ ꯂꯣꯌꯨꯝꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯩ, ꯇꯥꯅꯤꯡꯗꯦ꯫ ꯁꯥꯔ, ꯃꯅꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯄꯅꯤ꯫ ꯈꯣꯟꯖꯦꯜꯗꯨꯅ ꯔꯤꯁꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯌꯦꯛꯅꯕ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯊꯧ ꯂꯩꯇ ꯂꯩꯅꯥꯒꯤ ꯅꯥꯛ ꯆꯪꯂꯒ ꯆꯩꯖꯅꯤꯡꯂꯨꯕꯅ ꯔꯤꯁꯤ ꯃꯌꯥ ꯀꯨꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯦ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃꯅ ꯀꯦꯐꯦ ꯃꯅꯨꯡꯗ ꯅꯤꯜꯂꯤ ꯃꯤꯀꯨꯞꯇꯨꯗ꯫ ꯑꯍꯧꯕ ꯃꯈꯣꯜꯗ ꯃꯤꯌꯥꯝꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯨꯒ ꯊꯛ ꯊꯛꯅꯤꯛꯏ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯃꯌꯥꯝꯗꯣ꯫ ꯔꯤꯁꯤ ꯃꯃꯤꯠ ꯈꯛꯇꯅꯤ ꯎꯍꯜꯂꯤꯕ꯫ ꯃꯥꯏꯈꯨꯝ ꯎꯈ꯭ꯔꯦ, ꯀꯔꯝꯅ ꯀꯝꯗꯧꯅ, ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯈꯪꯍꯧꯗꯦ꯫ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯔꯤꯁꯤ ꯃꯅꯥꯛꯇ ꯃꯃꯥꯏ ꯈꯨꯝꯂꯒ ꯂꯩꯔꯤꯕ ꯂꯨꯀꯥꯁꯇꯨꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯤꯕ ꯂꯩꯅꯥꯗ ꯃꯤꯠꯌꯦꯡ ꯇꯥꯏ꯫ ꯂꯣꯌꯨꯝꯕꯅ ꯀꯧꯔꯤ ꯂꯩꯅꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ꯫ ꯀꯜꯂꯤꯕ ꯃꯆꯤꯟ ꯈꯨꯀꯟꯗꯨꯅ ꯃꯤꯍꯨꯜ ꯃꯆꯥ ꯑꯃ ꯄꯥꯜꯂꯒ ꯁꯛꯔꯣꯏꯕꯤ ꯇꯥꯈꯠꯂꯦ꯫ ꯁꯦꯀꯦꯟ ꯈꯔ ꯃꯤꯠꯌꯦꯡꯗꯨ ꯆꯣꯏꯊꯣꯛꯇ ꯌꯦꯡꯂꯝꯂꯕꯁꯨ ꯀꯨꯏꯅ ꯄꯟꯊꯗꯦ, ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯁꯥꯔꯨꯗꯦ ꯀꯅꯥꯕꯨꯁꯨ꯫ ꯃꯥꯒꯤ ꯄꯥꯟꯗꯝꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯃꯥꯅ ꯈꯜꯂꯤꯗꯣ ꯄꯥꯡꯊꯣꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯏꯐꯣꯡ ꯐꯣꯡꯅ ꯅꯣꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯆꯠꯂꯤ, ꯑꯀꯤꯕ ꯂꯩꯇ꯫